ngasi nupi langi thauram basida Delhi da akhoi DMCC ga tawraga khoise Jantra Mantra da Sidin Protest amasung nupi langi thauram pangthokpa yawba lakpani mai mera de gi akhoi ahum se ado mokoina ngasi akhoi gi Delhi police te gi pung baro khara helakpa adwaida aina leiriba room asigi second floor bo ka khalaga direct room bo laaga ngasi desi protest se yawba yaroi haidana akhoi ahum se how arrest tawra thamme hoji thaje bidraga suma kha da kai da room sire gi tholok pe yaroi haba potuni hoji thamme se adu bo khoi gi hangjaning mase ngasi akhoina akhoi haibasina akhoina kari akai ba tawroge kari lan ba tawge khoi ding asi bauta lairiba khoi gi manipur gi oiriba phibam sigi amutang tangdu lagta na ba ichai su singi tungi future gi damakta khalaga haije ba tawjaba ngatani aduga masi sumaina harassment piraga aibu sumaina phajal laga punjelaga mafam khudi makta thamaga akhoi gi mangkhriba kamal babu tholokadra laikhidraba jiri gi tarutu gi magi justice phangdoini haragadi kaisu kaidi tawbiyu akhoi di afaba bu tawbiraga di kem kaide leizage aigi voice namdar na bahona bodo maduni hena chakhulakani habase kaubiganu ngasi akhoi da tawbiriba punamakna center oigera state oigera leiriba punamakna akhoi su praja amani democracy right ni masida asi athingba thangma agadi tasengna hena sumsum nungsinada ba haba poto laadi si masi yamna niyom chada bani ngasi nupilangi function tawriba manipur da celebrate tawba poto akhoina sida isi leiriba akhoi gi furup cha myam ga punna akhoi gi oiriba May 3 gi last year May 3 gi oiriba posida kitang condemn tawdana khotana tabina ba haidana praja puna maki khalaga hona jaba posida sumaina tor pasi yam nuaite aduna praja leiriba puna magna su kanana chumbano kanana lanbano habado hujik decide tawba matam yore sumaina tawdana khoi bu namda dana hona biba makhoi gi wangang begi sakti phanganda begi pot hona biba masi yam lali hujik su mapanda phammi nupi gi police aduga makhada mayam ama leiri aigi hujik video lawjari basida ai adum mayam du ucherake aduna masigi justice se amtandi khoi myam manaraga tominasi akhoi kyang kuina sumaina namdara thamki doino akhoi lengak sina akhoi nahan kesuna dimo akhoi gi separate talaiba khoi gi MLA taragi Jantra Mantra da moi phamgi ba potu dadi ayaba pi demand tawraiba union territory demand tawriba separate piu tawriba dudi moi gi phamba dadi allow tawi aduga praja akhoi gi innocent oiba khoi thani pan gi angang leikhidaba chahi ani makhai gi leikhidaba ita roi ahum leikhidaba aduregi chanupi chahi ni pan gi kesunatab leikhidaba lawdo ubada nomai kaptharak bada Sophia leikhidaba adugumba mayama ma khoi gi jiri da chanupa amana achumbe gi damakta justice da tawbuda loi masok papan sibana ba mayama ma hogre adugi mamang da gi su hodana la aba tha trampan sida thokiba thodok mayam sina sakini akhoi bu sum kyang kuina sumai thambido sina te koina pambadi tasengna akhoi bu tangdu laitana lehenbiu maikei mari chatpa yadab yahanbiu relief camp da leiba se mai mafam da helanbiu haiba demand ko changjan ba potni masi ago afaba thabak tawge haiba pota sumaina namdharagadi hena praja ga leiriba lengak pairiba punamaka yekna bo oirakani masi tawidabana phai matung tabada su akhoi da tawraga su atopa matung tabada tawbiganu nahan tang taragi akhoi gi international human right day gi chakada ba su tang mapanda kaisunata ba akhoi gi Kamal Babu gi wife ki mai governor da changbagi appointment matang da khoi la kitang mateng pangbai damakta nungdin pung ni dei na mapan bo phara thamba sugumba yamna natai pudei chada bani tiniyom se sumaina lona karamba right karamba kano da samidhan makha da leibano masi punna amutang khangminaraga praja amuta oina masi akhoi namdha basum hore habase khangminaba ma mathau tare aduna praja miyam leiriba so leiriba ibung ipa khulnga pa sing loimak gyan taraga amutang di achumbe gi damak lemina se habado masi haijage haidana ngasi video se semjebani